अहानबदा मरोइबा पाउसिंग तरातरुक सुबा द ग्रेट जून अपराइजिंग यूनिटी डे की थौरम केक्रोपाता पांगथोखरे कॉमर्स एंड इंडस्ट्रीज मिनिस्टर टी.एस. बिस्वाजितना चाइना दलेरिबा कॉन्सल जनरल इंडिया मणिपुर मजा साइलेस थंगालगा उन्नदुना मणिपुर गा ललोल इतिक फगदहनबगी मतंगदा खनखरे अमदि मणिपुर की तोंगान तोंगान बा मफम मरीदा असीबा हक्सांग मरी फंगले खुरुमजरी आईएसटीवी की मणिपुरी पाउ मियंग ताबिरिबा पुमनमकपो ताराम नौक्सरी हौजिक मपुंगइबा पाउ पिजरी लिसिंगनी अमागी जून की तांग तरा मरीदा थाईलैंड की कोनुंग बैंकॉक ता भारत सरकार ना सीजफायर तौनदुना शांति की वारी सानरिबा NSCN-IM का सही तौनबदा सीजफायर असी अकक्नबा ngamkhai thamdaba without territorial limit haiba warol yaurokpadagi लिसिंगनी अमागी जून तरा निपाल दा मियामना मणिपुर की ngamkhai कायबे यारोय हाइना निमित अदुदा संगसन किबा खोंगजंग अमदि मखा तारकबा खोंगजंग सिंगदा अथौबा अथौबी तरा निपाल मणिपुर की दमक थवाई कटखिबा निमित अदुबु निंगसिंगदुना लेप्तना चाही खुदिंगे पांगथोक्तुना लाकपगुंग असिसु UCM अमदी अमुकोना सिंधुना अथौबा अथौबी तरा निपालगी अरोइबा याताफम ओइकिबा केक्रोपाता तरा तरुक सुबा द ग्रेट जून अपराइजिंग यूनिटी डे की थौरम ngasi ayu anganbadagi pangthoke laikhidraba myoi tara nipalgi ningsing khubamda observation committee gi thopubasingna losingduna lamdam asida lairiba tongan tongan ba lupsing laikhidraba singi imung manunggi myoi sing amadi lamdam asida khundaminariba myoi kanglup kaya political party gi myoi sing amadi miyam gi mihut singna su laisu katuna ikai khumnaba utke अथौबी सिंगी मफमदा हिकलेकत तंबगा लोइनना केक्रोपाता मियामगी ओइबा मिफम अमसु पांगथोके थौरम अदुदा तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन कयागी लुसिंगबी सिंगना सरुक याखे UCM की प्रेसिडेंट ओइरिबा ऑब्जर्वेशन कमिटी की वाइस चेयरमैन एलांगबम जॉनसन ngasimak मणिपुर की अपुनबगी सक्तम तंबंगमद्रे इंडिया गवर्नमेंट अमदी NSCN-IM अनिगी पीस टॉक असिना मणिपुर की सरुक खरा सोकबा ओइरक्लोय हाइबा ngamba मी लैरबदी थोकपिरउ मदुदा डिबेट तौनसी मणिपुर मियामना मणिपुर की अपुनबदा हिरम अमत्तदा कॉम्प्रोमाइज तौरोय हाइबदगी चथरिबा पीस टॉक लोइसिनबा ngamdana लैरिबनी इंडिया गवर्नमेंट ना कांगलुप अमदा तोंगसिले हाइबसी तौनखिबा फ्रेमवर्क एग्रीमेंट ना साखिनी राजनीति वाला सिंगना मतम लेनबा मवंगदा थबक चथरंबा अमदे मणिपुर गवर्नमेंट ना मतम चाना लैबाकी खन्ना थबक तौरमदबना ngasi अवाबा नंगलिबनी इंडिया गवर्नमेंट मणिपुर की सक्तम सोकनना थबक लौखलपदा लिसिंगनी अमदा थोकिबा थौदोक अदुगुंबा थोकलोय हाइबा ngamde अमदे मणिपुर थुगाइनना बहनरक पखोंथांग सिंग मिकुप नहम सिंगना लैबा मथौ तारी हाइखे मणिपुर नागा हाइबा नागाना नागागी लम हाइबा कुकीगी लम हाइबा मैत्री लम हाइबा लेते हाइना कोई हंजन हाइगरबन तो सेनापति डिस्ट्रिक्ट नागागी जगह अमा कुकीगी जगह अमा खुंदारन लेके नते नागा आने की करैक्टर कुकी में तानी कुकी आने की करैक्टर नागाम तानी अरे गवर्नमेंट ऑफ इंडिया की अपीसमेंट पॉलिसी नोमेनक्लेचर द एथनिक नोमेनक्लेचर द बेस और कर माइंड चक्कर का दोनों हाई में से प्रैक्टिकली इन मधु अप्लाई तो हो जाता है वैसे आरेन रविदा कोई पुंगा में है ना वरी साना पकाई कर ज्ञान ताबे या तो आप औरे भी ना आना ताबे अतो उसी की प्रेशर से हाई तो न सुन खमकांदा सी तौरो दी हाई बा अतो हेब्रोन लगी थोड़ा स्पीच का स्प्रेस स्टेटमेंट ना
Manipur की मियाम न चिंगना तो बा सही लिसिंग अनि की पुआरी है न लेमिनर पलिसान से कोई मरे मुक्ता सिंचे भावा वकाई में तो को मना इंडिया ना मधु हाई नो हाई बिसो हाई दे अदुन चिंगना बगी लेवल से चिंगना गलो हना उच्चे भवमीना हाई लेवसु चिंगना तो बकना मंदगे अदुना मसीगी वफम से लेवुदुना मरे मुरा कांदा मसी मियाम न लक्तक नरा कांदा लेरे कांदा सुगुंबा मसीगी मिफम से just not only for remembrance सिद्धि हने अकोई रीडेडिकेट तौर कांदा अकोई की खोंफम से अकोई मणिपुर मुसिंगरी बा मियोसी से थाने को थाने से अकोई चेक्सन में ये भी आता है तंजाब में अमुको की प्रेसिडेंट ओरिबा ऑब्जर्वेशन कमिटी के चेयरमैन पीएस देवान शर्मा ना इंडिया की पॉलिसी दा मणिपुर कन में याउदे भारत सरकार दा मणिपुर की सक्तम सोहलक्तना बा हंजिन हंजिन खंगन खरबा फावदा ngasi फावबा मणिपुर थुगाइना बहना बलोइद्रे लिसिंग अनि अमदा थोखिबा मियाम की इहौ कांगलुप अमता की मायोक तहौखिबा इहौ नते इंडिया गवर्नमेंट ना लौखिबा फिरेप की मायोक तहौखिबा इहौने इंडिया ना मसा की लेंगाक लेत्रिंगैदा मणिपुर इरोमदोंग आक्सनना बा गवर्नमेंट लेरमलाबने ngasi Manipur na India da pullaba matungda chaning tana hengba phangdre Manipur kan ba haibasi mitai jati khaktana hotna ba yaroi khundaminari ba jati khudingmak amata oiba wakhalol da ngakmina ba mathau tai haikhe aikogi atugumna ba 18 June ase kani marami tawino hairagati aikona ngasi Manipur gi punsi Manipur gi miyam gi amasu lairiba aikogi lam miyam kumna mokse ngasi nena tana laitana hengba ngamri भारत की पॉलिसी दा तोमान बा अवांग नोकोक्ता अखोगी लुक इस पॉलिसी हाइना मयाम मसुलाई हाइरे बा असिगुबो लुक इस पॉलिसी स्लेदा मणिपुर हाइबे लेपाक से करम नहीं है मणिपुर हाइबे से भारत सेंट्रिंगदा भारत हाइबा इंडिया हाइबे लेपाक से सेंट्रिंगदा मणिपुर मखा तमना इंटरनेशनल की स्टेटस अमल लेना लाख कर लेपाक से मसी भारत की विवाद उंगत लगांदा मां की स्टेट नमो ओयरगांदा मां ने त तौनिंग कुसिया सिदा पंदों द तौर को याबगी मोंग द लाख सिन से मसी अखोइना खुद नहीं है गांदा सेक्शन ऑफ द याबगी अदुना असिगुम लबा भारत की मीडियम असी अखोइना सेक्शन ऑफ द दे मणिपुर तुगाना को होनबदगी अखोइ मदुदा लाई बसिबगी अमुक कुजिना अमुक खेना साथी लो पिबा मम्मो को तदरिबगी आसमान थरबगी इहो प्लेग्रे अदुगा अमुक अखोगी इंटीग्रिटी द थ्रेट तौबगी वाफम मयाम अम लेग्रे कुजिक सी मनु द फ्रेम ऑफ एग्रीमेंट करी पिबम द ले Numin asiga mari lenana rims amadi zanims na sinduna kekrupata blood donation camp amasu pangthoke camp atuda police personnel yauna mioi kayana idan taunake voluntary health unit committee rims na su jun tara nepal ki thodokta lekhidraba thauba thaubi singbu ikai khumnaba utpa oina blood donation camp ama rims ki blood bank ta pangthokre thoram aduda rims ki medical superintendent dr cs arun kumar Dr. A. Bardinder amasung committee asigi President M. Subhasandra Susaruk yakhe miyoi nifutare na EPK. National Health Mission SBC Manipur gi makhada Churachandpur Khumuzamba Miteleka Youth Club na susinduna Jun tara Nepal gi athaubi ningsing thoromgo mari lenana kunthrarak suba blood donation camp ama club asigi building da pangthoke camp aduda nupi ama yauna club ki miyoi kunthra na EPK. China की खोंगसता लेरिबा कमर्शियल इंडस्ट्रीज मिनिस्टर टीएस बिस्वाजना लुसिंगबा मणिपुर की मिहुर कांगबो अमना ngasi चाइना दा इंडिया के कंसल जनरल ओरिबा मणिपुर मसा साइलेस थंगालगा उनादुना चाइना अमसुंग इंडिया लेबाक अनि की मरी की मतंगदा वारी सानखरे गुआंगजौ की तियानहे डिस्ट्रिक्ट लाइबा लेहनजोंग दा लाइबा महाकी युमदा उनखिबा अदुदा प्रिंसिपल सेक्रेटरी कमर्शियल इंडस्ट्रीज लाखेर Director N. Lukham, IMC की Co-operator L. Inunganbi, Chief Minister की Media की Coordinator L. Basanta Sharma, North East Federation on International Trade Development Manipur Chapter की President Chandrasekhar Susaruk yakhe India amasung China leibak ani gi lalol itik amasung sel thumgi pibam phagathan bagaloinana maru oina Manipur ga matau karamna sel thumgi mari ama purakadagi haibada khanake Consul General Oriba Silas Thangalnath China ge Yunnan Province asi Manipur gi hiram kayada manabalamdam amane Beijing amasung Delhi gi makhada Manipur State amasung Yunnan Province ani mateng pinaduna hiram kayada kanaba fangane Yunnan chawkhat thorang asi model ama oina lauduna Manipur da su paikhat payagani haikhe Lidurona aduna Yunnan na ojik chawkhat na tum taun lebese
Yunan gi model ase khoi Manipur notice ta phajana replicate to wi ai aduna Yunan ga Manipur ga relation ase phajana semgat pangamabadi Delhi ga Beijing gi guidance ki makhada adum phajana khoi progress to bungam gani habse ai yam kan na thajai Minister Biswajitna kari lamda laibak ani na mateng pinaba yabage haibadu khanabaga loinana India ke Act East policy da yawba yabage haibadu Council General ga punna khanare haike Act East policy da kuma tamda masila kari incorporate torga apne China na ena soba role ma la hola kanda ke Manipur economic ki baro na taga apne mari se sugat kalage haibadu matangda khanabala chamani ngasi tongan ba mafam marida asiba hakjang mari fangle lilong ataw khong mapalda ngasi ayuk asiba hakjang amalairamle masak mangming khangdok na ba police na lokhat laga morg ta thamkhre mataw karam na mahak siram lebano haiba police na thijin ba hokre amaromda ngasi ayuk pung manga makhairom taba matamda singjamai singa makha Manipur College gi kha thangba sarukta leiba pukri amagi mapanda nupagi asiba hakjang amalairamle masak mangming khangdok na ba police na lokhat laga morg ta thamkhre Haingang amadi asan bigay fauna ba thong mayada su Imphal Turel da nupagi asiba hakjang amalairamle mahaki hakjang gi phibam soksillamle masak maming khangbangamdri Kaksing district ki manung sanba therapy sa kaithel da nupagi asiba hakjang amasu lairamle masak maming khangdok na ba police na lokhat laga mokta thamkhre Sana Janmastan Club Kaisamthong na World Environment Day amadi ngasi the Great June Uprising Unity Day thoramga mari lenana Kaisampat masindagi Kaisamthong phawbagi maraki lambi gi mayai da leiriba median sing sengdokpa yauna uthabagi thoram chathakre Forest Department ki Chief Conservator Mahendra Pratap yauna Sana Janmastan Club na konba lekai ohmgi miyam na uthaba amadi luna na thambagi thabak chathaki Club ki General Secretary Dr. Thiam Ranjirna honglakli ba amadi kaitharakli ba ing asagi khal semdokpada uthaba amadi akoi baluna na lehenba yamna mathau tai miyamna uthabagi hainabi leibiduna isa isagi akoi bada uthabiyu haiki Jun tara Nepal gi thoramga mari lenana YBC yairipokna sinduna kul asigi akoi bada lamtu sengkre numidang da laikhidraba singi mafamda hika leka tambaga loinana mairagi rally amasu satki haire Lautuna ba manba mawongda District Hospital Thobal gi Senior MO Dr. L Subhasandra suspend to yaning de haina mahakpu suspend to bagi mayok ta sem ki ba JSC na phangdorakle Manipur Press Club ta pangthokpa pawgi mifam amada JSC asigi President Moirangthem Thabana Thobal District Hospital da Subhasandra lakpadagi gaini operation no mada ani ahum tawduna miyamgi awa ana thidana mateng pangduna laklibani Handak ikhang khangaudana lautuna ba manba mawongda chatnaba yaroidaba maral kaya sizinduna suspend tarokpasi yamna ngakna thoi mahakna patient party dagi sel gi demand tawi hairibadu kanano karino haina demand tawribano haiba JSC na khangba pami Dr. Subhasandra na chatnabi gi wangmada thabak tawramlabadi JSC na mahakpu kankhatloi maram aduna marilena ba department asu mahakpu suspend tawbagi chapchaba asengba ama miyamna khangandrabadi akan ba khongjang changsilagani hairi plenar se Miam khangna amtang athuba matamda puthok piduna kari marangi kari gidamakta da mahak maral leire haragadi district hospital adugi superintendent leiri nearly maga thangnaba patient dugi bed thangnaba miam ama leiri makoi khangmam thoi Kaksing District ki manung sanba M Disakhil gi yum gi thongal da ngarang hand grenade thamlamba thawong yaning da phongdok tuna sekmai jinda miyamna wakat mifam chathakre aki akhang lehenbana achumbalambi oiroi miyam leiba mafam bom thampham leite miyam ingna sikna leiba pami hairi Kasturba Gandhi Balika Vidyalaya Sikhong Sekmai amadi yari poki tongan ba oza lawbagi thabakta aranba thawong kaya chathare reject tawkraba miyoi kaya bo ngarang dagi sathaba haukiba interview da lona saruk yaramba yaure haina ngasi Manipur Press Club da pangthokpa pamisinga unabada rejected list da yawba candidate Premanandana phongdokre khangna sanaba yenglaga thabak lawbagi satnabi chathari besida mari lenaba singna mityang changbiyo haike yawbigraba khara notification atop amata thokdana makoina interview se face tawreba adu masi mataw karamna tawuno ade information su leite adu tadi manung sida karigumba khara leirabra aduga tasing akoi gi sida piriba ai samak de huji su eligible oi aduga magi sida piriba norms and criteria sidi akoi subject kin natte
aduga makoina paliba piriba rules asi 2011 gini adubu tabakasi megi tang kun mari chaliba jayi sigi megi tang kun mari ta thokiba job notification oibana 2014 gi gazette ta thokiba rules and regulation asi janafam chu thoeba latest je sami dagi tipai moksat laba matungda Mizoram takhigadaba National Highway number 2 asi Manipur sarkarna chahi kayagi mamangdagi semjin bidana lakpana lambi asida satliba miyoi singda khudong chadaba kaya mayuknare hiramasda report ama India government Manipur ki lambi thong semgal hanaba lupa ko lising anirom kaitok le haina laktoklam le haina harau phongdok tuna leiragasu matam mamada National Highway number 150 koramba hujikna National Highway number 2 koraba je samidagi tipai yobu lambi gi kilometer 100 rom sarkar miyeng changdabdagi National Highway asida sizinribu khunjasing awaba mayoknari National Highway asigi Susanpur dagi kilometer chamaga maifu mangaram chatlaga leiba tipai yogadaba kilometer 100 wat ingada BRT na lambi semlam laga makadi phal leiti hadana tokre lemhoriba lambi matek asi solisingwa samafan maifu mangada back topping tokibdagi ngasi phaw makha tawa miyeng yengbidri hiram asigi matangda parbung edisigi member lanmang pui phimate na phongdrokpada lambi phatabana maram orga fragile parbung sapui kon na chingba khulsingda lapoi lisi sing yaingang sumjit na chingba pothok marang kaina pothok labasu silsargi miyoi na pamba sumjit natana atai di kethen na pubung ngamde sumjiti silsargi miyoi kyana masana leib laksai matam mamad sipi kham phawa bus sat ingai de miyam da awaba kaya leramde dikti diai tata singde passenger oina satna bana miyam wabana kham thengde haiki in 69 October da say National Highway 150 aina is a semi to Aizol via Tipaimuk aina saba ho bane black topping se 1975 kumbada a Tipaimuk Sipui kon phawa loire aduda baso MSRTC baso ajana chain bane nongmada chatlaga zawraga amuk mathang numita amuk hanba adumaina passenger so phajana chain bane adubu 1985 kum sahida BRT se loina thokra kanana su repair to bidre गाड़ी लंबी से अदुम मद्दी ओइना गाड़ी से चंग बजादे तिपाइमुक दगी चुरचानपुर फावा चटपसु लंबी फत्तबनिना नुमित अहुम मरी चंगेबा mafam asigi miyamna nomuda lupa kuntra tinglaga Susanpur amadi Imphal yawbu yarambadu ngasidi auto pa lanai gi passenger gari sizinrakpa maramna passenger gari da satagana lupa satruk tagina satret phawa amasung lanai nature gana lupa lising teret tagini pan phawa sangba maramna mafam asida thoiba pathok sing Imphal yahonba ngamdri nakal amram dana Imphal dana mapalom dagi puslakpa apumba mahi marong haira ka sizinadana haksang pharani haina khandana lairi adu asigumba atekpa pathok sing asi Imphal yahondana miyam haksang phana thambada khullasin asawa thodang lawningi haina khunja sing phongdoknarali cameraman nanagulona pogdam jariba ningthokongim sanajaw mite farjaw Thasigi tangtara da Dimapurgi say mile lagi phakiba drivers jams athuba matamda tek takaidana thadoraknaba All Manipur Road Transport Drivers and Motor Workers Union na apel tawrakle Union asigi General Secretary Maimom Anil Mitai na thadorakpa serol da oil tanker drivers jams imong manungi laita laira puduna hingjaba miyoine mahapu phajin kiba asina imong manungda chawba chaitheng pibadanatana tanker drivers sing da su aki akhang phawalle kanagumba lupna mahapu phajin balairabasu athuba matamda thadokpirau hiramasida Marilay na ba authority na su athu badamit yang changdrabadi khongjang kaya changsilapa yai haidi hauzik maraktan na break amatang lawjari Irudio Coaching Institute, Kasampa Tautom Lekai behind Baigo Hotel. Admission opens for 5-month CBSE Foundation course for class 11 science. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tautom Lekai behind Baigo Hotel,
Contact number 8131025634. Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani. Masigi bar ase han basundokpa product oibana calling zade taken day mapamil kali amadi amaga hazin beheli. Masi ayamba achauba government agency singna approve tawrba makhalgi TMT bar ne. Saiji TMT bar. Delicious cookies from Likla Bakery. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Kanagumana low income building plot rent lining by yoning balergadi adongi low income building it say sang pubiratuna laiba yon ba irai line yagani loina na 2-wheeler 4-wheeler laiba yon ba khudong chabasu pijari with consulting lawyer. Please contact Landmark Real Estate Agent Nagamapal Rim Road, Imphal West, Manipur 795001 adjacent to Sapam X-ray. Break itung da taram na oksari makata ba pauda PHED Minister Losi di khona ngasi khangabo kendra gi manungda hauji semgat leba amadi mamang da semgat khraba water supply gi pibam yangsin khre khongsat aduda PHED gi EE Syam Sundar BJP gi hanagi Vice President Jadumani khangabok mandal gi thaupu basing soloina ki khangabok part 2 da hauji sagaliba water reserve ten sanga yumpham gi sagaliba water supply scheme amadi wangjing gi water supply gi pibam su yangsin ki Minister Losi Dikhona Kendra Asikhak Natana Manipur gi mafam kaya da award pa amadi semgat kadaba kaya amalere government asina ngamathakta award apasing asimen sinduna mipung khudimag apaba thakna ba ising pangana bahot nagani haike. In the state it's almost the same, but this particular constituency also a lot of things to be done. We have seen and we will give our best to improve works to be done. Yeah. Centerna sponsor tauba scheme tara taret miyam da mamutta na khangan nabagi awareness tauram ama mangi makhong lerakta leba takhel sangba mandop ta pangthokre ya school SCG polling number 14/26 development committee na sinduna pangthokiba tauram aduda parliamentary secretary TS Satyabarta ward number 39 gi member RK Manorama at sabi su sarugya ke TS Satyabarta na India government na miyam gi dama paikhat liba scheme sing miyam na mamutta na khangba tangai fade scheme sing asigi kana ba karino haiba khanglaba matungda madu phangnana ba hotnagadabani haike matin pangbi no scheme chu yaw nuima dai de amamda hairuda ngasi chu pamon adum logini adum hairu me apsi akhona tonga na naina matungda akhui kendra sina kitang kichang daraga mapam se lai me apsina masi kudong jaw si karmaina phangnan geregi haiba akhui khongjang nam jangsen jara yusi Seram Mangi Foundation na handaki board amasung CBSE na lawba class 10 gi examination da mai paklaba mahiroi sing mana mathum pidu na pukning thogat khre ibudo wangbrain khana sawa sanglen akam pata pangthoki ba thawram aduda jun tara nepal gi thawdokta laikhidraba sing da su ikai khumnaba utke foundation asigi secretary Seram Nekena mahiroi sing bu pukning thogat pasina makoi gi tungi lambi sembada chauna mateng oigani haiki World Vision and Children Club the Sinduna Play and Peace Haibatim da Sport Painting Competition ama thangmai ban yimnam lekai haikam kala community hall la pangthokre hokdokpagi thoram da TIC gi president NG Tes Kumar World Vision James Haukip LSKDA gi president S Mangol Sau Susaruk Yakhe NG Tes Kumar na horogliba angang singda mama mapa oibesing na pokpadagi yaroklaba haithoi singthoiba adu puthokna batanja ama pigadabani haike Kita santi orang na mohon ada, kau ni tiba angan dekat, makui dah
Before the medical study where they again among body Abdullah, one of the Wakaluka, Abdullah Betting. NSCN IM amasung India government anigi framework agreement ki waroisin pura wahaba dabi da UNC na ngasi ayuktagi kaukiba total shutdown khongjang na Tamenglong amasung Nonnet district ki mahusagi punsida chauna akaiba pikre lambi da gari sing sena kide dukan sing thonglo na ki Hauzi Imphal Beres Damgi Thong Mangamak Loina Hangdok Labasu Nong Surakpana Maram Oiraga Imphal Turelgi Isingi Imai Hengalakli Iril Turelgi Imai Su Tapna Hengalakli Amaromda Lilong Kendragi Manungsana Leba Leprakpamda Torban Ningkai Badagi Kudong Tiningai Oiba Pibam da Leire Mari Lenaba Department na Yang Sangbiyo Hairi Mongsangay da laiba all as home gi taret suba mapok kumon thoram ngasi home asida pangthokre all Manipur Senior Citizens Welfare Association sinduna pangthok pathoram aduda MP Dr. T Manya Health and Family Welfare gi Parliamentary Secretary S Subhachandra Association gi President Gaurachandra Sharma yauna miyoi kaya saruk yakhe Parliamentary Secretary Subhachandra na home asigi award apasing mahangna angamba thakta semgat abahonagani haikhe MP Dr. T Mainyana Homasina Yamgi Seba Tauriba Si Yamna Fai Masa Singna Mama Passing Bo Yang Sin Bigadabani Haike Uripok Working Party Welfare Association na handak sahigi board amasung council na lauba class 10 amasung 12 examination da makok thonglakraba nagamapal lagi iroi semba singjil phawbagi manung dalaiba markwang na phanglaklaba mahiroi singda mana mathum piduna pungning thokat pagi thoram pangthokre ipa thokok da pangthokpa thoram amada association gi thaupuba sing amasung lekai gi mioi kayasu saruk yakhe Kumbi Municipal Council Wanamba Nepal gi councillor amadi member anina sinduna handak sahigi class 10 amasung 12 examination da pass toroklaba councillors gi manung dalaiba mahairoi taratareta mana mathum piduna pungning thogat khre ima phawoi bi Kumbi High School gi headmaster KS Sarachandra councillor Tilotama amadi member anisu saruk yakhe TYC Kumbi Amadi Ward Development Committee Kumbi Municipal Council gi Ward number 1 sinduna handak sahigi class 10 amasung 12 ke examination da Kumbi Municipal Council gi manung dalaiba first lakiba mahiroi sing amasung anisba position laura krabi Gunesori nungmaitem okpagi thoram ama sangit community hall pangthoke thoram aduda councillor L Babita TYC gi president M10 Sanatombi Oriental English School gi principal L Ibol Susaruk yakhe Ziribam Police Commando na utlagi kadar ani phare phagal abamyoi ani adudi lunkau haukip sahi kunchanitoi jame 5 village Surachandpur amasong P Minthang sahi kunipal Tamenglonggi longkhai khullagini makhoi ani railway gi thabak suba postal project staff ani phabada sena bamyoi ni makhoi na haidorakpadegi mission compound Ziribam dalai banupi ani amasong heroin gram ta manga ka konna na phare hairi hauzik break amatanga muglokjari Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Masidi swara ajinge tu hai kuri no tu teacher mujhe kuri yo sidi yo chilan ni hai Masigi Yoshidi Tata Skoni ne Adudi Sanagi Mok Yang Sinbi Andre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Vinasa Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria 2000 and Kushi Kumalambam, sixth position Michael Atom, 20th Katintabam Hine Devi and 24th Jasmine Hekutu. Hurry, limited seats.
Hachangi labor solar padagi producing at the Hachang Choktarba, Kumachava Yarataba, Kung Haman Marataba Singitaba, Amata Narabo by the Jolip Sire, Amazon, Jolip capsule with Chinese Navy. Amukah na taram na oksari, makataba pauda. Ngasi malim gi oina Father's Day nimita ngang singna mapa oibesing bukudol tamduna haraw nungay ba phongtok nimit asida Kangpokpi district ki Khawsang bong khollagi angang taruki oina di khwaidagi awaba nimit haibadu oire thasigi tara humdoida gundung turel da isingna senthakibadagi thiba khangdana lakiba paumilal sitlaugi lehori ba masa taruki nungai taba warini nimit adudagi thiba khangdana lakiba paumilal gi haksang asi ayuk hangang thongkhongdagi fangle nimit aduda paumila na mahaki masa sing school da thilamlaga labukta satluraba matung mayumda halakpada turel gi isel kalambadagi senthakibani Ngasi mahaki haksang Janimsta postmortem tauraba matung aroiba mathau mangamgidamag mayum Khawsang bongda purakre kuki inpi Kangpokpi district amasung tongan ba civil body singna imong manunggi awabada saruk yabaga loinana laikhidrabagi mafamda ikai khomnaba utki kuki inpi Kangpokpi ki general secretary Lamilung singsitna laikhidrabagi imong manungda ex gracia kodakta pibinaba local MLA gi pukning singsilli Handak sahigi class 12 ki exam gi arts da ani suba position tarakraba kumbi tera khadagi gunesori nongai them okpagi thoram ama tera khong sana khongnang mandap ta pangthokre nongai them gi imung manung na sinduna pangthokiba thoram aduda kumbi kendra gi MLAS bira sana tumbi Oriental English School gi principal and ibohal kumbi municipal council gi ward number 1 gi councillor L Babita Susaruk yakhi Handak Kangpokpi ki Tuilang area da sa sansing makhong maray nabagi laina ama sandoraki ba adugi yenglaga deputy director veterinary Kangpokpi zat haukip na lusing ba kangbu ama tha sige ani degi taruk phawba yumthong khuding sangduna tangai padaba hidak langthak sing kapthokre area aduda sasan ahum khaktamak siki haiki bagi report lai madusu masin maray nabagi laina asina siki benati hairi hauzik thabaki pau amuk phangbigani Ngasigi thabagi pauda sports quota da SSB gi constable khara lawga dawri masagi sahi tara nepal dagi kulhum dai phawbagi manungda laiba metric pass tawba tongan ba masana singda haithoi singthoi ba miyoi singna lakle ba jun gi tangtara mapal phawbagi manungda darkhas tharakpa yagani haire Staff Selection Commission na SSB sports quota da constable sahum yakhai manga lawga dawri masagi sahi tara nepal dagi kulhum dai phawbagi manungda laiba metric pass tawba tongan ba masana singda haithoi singthoi ba singna jun gi tangtara mapal phawbagi manungda darkhas tharakpa yagani haire Territorial Army gi Army khara lawga dawri masagi sahi tara nepal dagi nifuni thoi phawbagi manungda laiba graduate pass tawraba singna jun gi tang kuntra phawbagi manungda darkhas tharakpa yagani haire Thabaking pau sing asigi akupa marol babu parada laiba job center dagi khangba yagani hauzik makhataba pau amuk phangbigani Tingkau Rakwang Sapyarak Sabon Phone Assam Manipur amasung Nagaland sinduna handak sehi class 10 examination da first division da pass taruk labati RC gi mahiro sing okpagi thoram ama chingmairong da laiba kalumkai da pangthokre thoram aduda Senapati district SP Gonglen Phawmei M Remei amasung Dr Sanjit Kamai Susaruk yake punna mahiro yangkai mathoida manamatum piduna pukning thogatki Environment Day ga mari lenana chama humpu manga suba infantry battalion territorial army Assam Manipur nan ingthokonggi ITI park ta usara chamangarom thakre hauzik sanabagi pawmuk phangbigani Nasigi sanabagi pauda
Thasigi tang taramathoida All Manipur Football Association sinduna pangthokani haina tawkiba referee examination amadi fitness test aduda rapa mafam sing ukrul amadi kaksing yauna Manipur gi tongan ba category gi referee singna saruk yaba laklabasu association sigi makhada leba district association na saruk yagada ba referee singi maming matam chana pisilaktabana referee examination pangthokidaba adu nauna All Manipur Football Association na anoba order ama thoktuna Bisnupur mini stadium da amuk hanna pangthoknaba lepkibadagi ngasi Bisnupur mini stadium da pangthokiba marisuba batch referee exam da fresh taruk yauna referee kulumdoina saruk yakhi pangthokiba tharam asiga mari lenana numit asigi exhibition match sama utkibaga loinana football referee welfare committee gi office bearer sing FIFA assistant referee M Mago Hana I League referee oiramba H Khamba amadi FIFA assistant referee Kennedy Sapambo chairman convener amadi treasurer oina khankre Zim Corbett Public School UP gi Agrada Thasigi Taramanga degi sathariba taruk suba thang ta Federation Cup ki ngasi aroiba nimit ki pangthokiba sub junior boys thang haibagi pangthokibada Manipur gi Victor Ras Angom category asigi nupi masagi pangthokibada NDIC junior boys gi thang haibagi pangthokibada L David senior men's ta Oneta Z senior women's ta N Tombi Chnana N Tombina ahanba position taki pangthokiba cup asida Manipur na gold yankai Nepal silver kulumdoi amade bronze tara punna medal marfomathoi phangduna punna overall team champion phangkre Jammu and Kashmir na gold kuntra taret silver kunipan bronze tara mari punna medal humudra mapan phangduna anisuba position amade Delhi na gold mari silver taruk bronze taret punna medal tara taret phangduna ahum suba position takre All India Junior Badminton Tournament ki sahi tara taret makhagi nupa masagi mairabana champion oire Kerala Badminton Association na sinduna tha sidegi taranithoi degi satharakiba tournament asigi asi sanakiba final da India ki rank taranithoi subada lairiba Dhruv Rawatpo point kunmathoi taranithoi da maithiba pikhi sahi tarama palmakhagi nupa masagi singles ta mairaba su saruk yaduna unseeded player oina saruk yaki adumakpo quarter final da laihore Sai SSG Center Ulaugi Boxing Football Taekwondo amasung weightlifting masanagi oina ahangba sit kharagi selection test June kuntaruk amasung kuntareta pangthoklagani boxing gi oina ahanba sit taranithoi gi damak masagi sahi taranithoi degi taranipal phawbada lebesingna apply tawba yagani football gi oina ahangba sit taruk taekwondo gi nipan amasung weightlifting gi marini Sub Junior Boys Inter District Football Tournament ta saruk yagadaba Imphal West District Sanaroi kun gi ming laukthokre Sanaroi singna masa-masagi kit singaloina na tha asigi kun gi ayupung tareta BMC ground tabungkhokta report tawgadabani hairi Hauzik makhataba sanabagi pau poyaning thaujamdagi amuk phangbigani Lamlai High School Unique Model Academy Hangang Convenient English School New Second Amadi Poiro Khongjin High School Sahi Tramri Makagi District Level Subotro Mukherjee Football Tournament ki semi-final sangkre match conduct wala khitaba referee singi matakta All Manipur Football Association amadi referee committee na kari action lakhut kadori Department of Youth Affairs and Sports ki miyang makhada District Youth Affairs and Sports Office Imphal East na sinduna tha sigi tang taratrukti Kumun Lampak Main Stadium da sahi tramri makhagi amadi sahi tratret makhagi nupa masagi team kulhumdoi na saruk yaduna chathariba district level Subotro Mukherjee Football Tournament ki ngasi sanakiba sahi tramri makhagi nupa masagi ahanba quarter final match da Poiro Khongjin High School na Lord Star Public School Khongjai Bengu Gol Mari Sinoda ani suba quarter final match ki sanakibada Lamlai High School na Egan English School Nagarambu Gol ani Sinoda ahum suba quarter final match ki sanakibadana Unique Model Academy Hangang na Apros Higher Secondary School Khabi Soibu Gol ani Sinoda madi Mari suba aroiba quarter final match ki sanakibada Convenient English School New Secol na Yorbung High School bu Gol Mari Sinoda maithibu piduna semi final sangkibani hayeng ayu pung tarung makhai tabada Kumun Lampak practice field da sahi tratret makhagi nupa masagi ahanba semi final match da Apros Higher Secondary School Khabi Soi amadi Reliance Academy Luang Changbangba sanagani ani suba semi final match ayu pung nipal tabada North Eastern English School Khabi Soi amadi Yorbung High School ga sanagani ground asida nungtil pung ani tabada sahi tramri makhagi ahanba semi final match da Lamlai High School amadi Unique Model Academy hainganga sanagani ani suba semi final match nungtil pung ahum tabada Convenient English School New Secol amadi Poiro Khongjin High School ga sanagani
tournament asi conduct taunaba All Manipur Football Association na haukiba June gi tang tara mangada office memorandum number ta nithoi ampha REC 2001 gi matung ina association asi gi makhada leba referee mari numit nini mathau nithina torumlaga ngasi match sing conduct taunaba lakhi dabadagi selli langi besingna yamna wana koithi theraga aphangba referee amadi senior football sanaroina ngasi gi match sing conduct tokibani match conduct tawba lakhi daba referee sing gi mathakta selli langi ba amadi mari lainaba singna kari action lakut kadori haina ayengba football bu pamjaba singna phongdorna ragli LSK kangkhut wangkoina KKCO kangkhut kaisamthong elangmam lekai bu maiti biduna sahi sigi humphuni toi suba sarsor sansing KCSI CBE Memorial Likam Knockout Open Kang Tournament ki semi final sangkhre Manipur gi naki oiba masana amawiri bakang Manipur dagi mangkhidna ba madi masana asi hena sakol hanna bagi pandamda Manipur kang association gi miyang makhada singjamai kang association sinduna mamang thagi tang kunma poldagi kangkhut tarani thoina group mari thongna khadutuna singjamai namana kai kangchangda chathariba sahi sigi humphuni toi suba sarsor sansing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba ahum suba quarter final match da LSK kangkhut wangkoina KKCO kangkhut kaisamthong elangmam lekaibu panjil konithoi nipal kaptuna maithi bapi khibani hayeng kangchang asida mari suba aroiba quarter final match oina singthang lenbi kang association nambol bamdia ramadi ISWA ke kangkhut wabagai ka sanagani Thagachari boyai hojik makha tarakpada ngasi nomagi oikhiba ai ngasagi pau amuk phangbigani ngasi gi oikhiba ai ngasagi pauda ICAR nampel patki pirpa paugi matungina ngasi gi khwaidi sakhiba Celsius degree kulundoi dasmik mapal khwaidi ingba Celsius degree kunithoi dasmik suino Nungsit ya wising manil gisang ayukda sa da marfutara Nepal nungtilda sa da marfutara ni toy oike Ngasigi nong suki bagisang tara dasmik mari millimeter ni Loisilak pada maruiba pau mohana pizari Tara taruk suba the Great June Uprising Unity Day gi thauram kekrupata pangthokre Commerce and Industries Minister T.S. Biswajana China da lairiba Consul General India Manipur Macha Silas Thangal ga unaduna Manipur ga lalol itik phagana bagi matang da khanakre amadi Manipur gi tongan ba mafam mari da asiba haksang mari fangle ngasigi wenadi ISTB na pizza ba Manipuri pau matang asida loisenjari miyang tabiri ba pumna mako amuka hana khurumjari Uranius Tutorial Center, Kesampat Lemazam Lekai near Community Hall. A new era for medical aspirants and step for medical entrance. Admission opens for integrated regular medical course. Class starts from 26 June 2017. Class 11 foundation course. Class starts from 22nd June 2017. Facilities available. Hostel for boys and girls. Bank service. Supply of study material. For details, please contact VTC Office Kesampat Lemazam Lekai near Community Hall. Isinse pen amta sai jahoge tumjero asidi namang daleb laredana Sina sielo panang namai pare yana doi ni khangbra Phayom du sesu setana Phayom setra su peti da pare yana doi ba karam tong thablei ai peti farakti nupi ni bapam chakhraga ahing ni lakpa haibse mafum marang khangdaba ai wakhal na di kai khalongani nang khangbra banglan kuding phauna gani haiba opam chulete ngak pangam da ta sawu bu aina kari ni haina khaloge ta sawu na busi pami bisi kaino
DJ Social Restaurant asida Indian, Chinese, Korean amadi Thai cuisines ki hawarba item sing ahongba mamalda fangbigani. And also booking available for birthday party, workshop and seminar with projector screen and full concert sound setup facility. Loina na catering services ki khudong chaba su pizari. Lengshin biro ungasimak. Rims Road, Nagamapal, Soram Lekai near Nityananda Prabhu. DJ Social Restaurant. Elite Career Solutions. Direct admission for MBBS, BDS at India, only NEET 2017 qualified students. Another direct admission for MBBS at Kyrgyzstan, only at rupees 1,61,000 per annum with hostel. BTech, BE at 75,000 per annum in top 25 university in India, only in Chennai. GNM at rupees 35,000 per annum and BSc Nursing at rupees 45,000 per annum. Our address is Babupura Job Center, top floor. Please contact 825-801-6063 or 825786-5032. Happy birthday to you. Happy birthday to you. Happy birthday, my dear friend. Happy birthday to you. How old are you now? How old are you now? Happy birthday, my dear friend. How old are you now? Happy birthday to you. Happy birthday to you. Happy birthday, my dear friend. Happy birthday to you. How old are you now? How old are you now? Sun is burning, aha, aha. Cool, cool feelings, oh, oh, oh. Matam di pajaba, kokhani awaba. Matam pumna mata, oi hansi fruto gi matam. Sun is running, aha, aha. Go, go sipping, oh, oh, oh. Hamoy nung daning liba, wakal di matam duda. Hinadum ang agpani, oi hansi fruto gi matam. Matam punamase, fruto gi matam ni. The Ideal Teachers Training Academy, Sajiwa, Imphal East. Admissions open for Bachelors in Education and Bachelors in Social Work. For BSW, admission free. 2017 session, seats are limited. Last date of application for